Hello guys, welcome back to my channel. Ngasi aina mayam ga punni yingminagadoi video se Thabungton haiba isai dune ado sida aina khangba mi ani yawe akoi college ki maga aigi 11 12 ki friend amaga ado sigi video se aigi marup sisida tammingai dagi tinarakpa aigi marup yoi henba laisram na khanbirakpane ado video je hana mayam loinamuk yengraba ngaktane ado yamna fajaba isai ne ado aina mu mayam da khudol tamjari Galaxy Studio nungcrak Thabungton somdan ding ngone as haina de haiba kapakanu haibane as haina de kapakanu haibane phibamsiga as Siga Panthoiba kan ti nang bula chay yin jay nang bukhan jay nang tani ningsingngi mami nang tani thawai sibini nang ninthibini nang kaujariye nang bo athoibe ho nungsibi thawai oibi nang bo aigi nungsibi ma
nangna aibu kongda halalaga awa matin mawutlang na aibu mika tukal lambi nangbu numata pusani pangmatrabima father hindi lingam drama Punsigi silaba tamoisina kuzamasi babiyuko katukunambi ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯦ ꯏꯃꯥꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯑꯦ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇ ꯃꯃꯥ ꯀꯌꯥ ꯑꯃ ꯍꯣꯠꯅꯩ ꯑꯗꯒꯤ ꯃꯃꯥꯅ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯄꯣꯛꯂꯛꯄꯗꯒꯤ ꯏꯃꯥ ꯏꯄꯥ ꯎꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯐꯣꯇꯣ ꯅꯠꯇꯅ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯐꯤꯜ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯏꯃꯥ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤ ꯑꯗꯣ ꯏꯃꯥ ꯂꯩꯔꯁꯨ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯣ ꯑꯩ ꯐꯤꯜ ꯇꯧꯋꯦ ꯑꯩ ꯈꯪꯉꯦ ꯑꯗꯨꯅ ꯏꯃꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯤꯠꯇ ꯎꯏ ꯁꯤꯒꯤꯗ ꯀꯩꯅꯣ ꯄꯩꯁꯥ ꯀꯨꯟꯅ ꯄꯥꯏꯁꯟꯕ ꯑꯣꯛꯇꯣ ꯇꯣꯡꯉꯝꯗꯥꯏ ꯑꯗꯒꯤ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯎꯕꯗꯣ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯂꯨꯅ ꯇꯧꯖꯦ ꯏꯃꯥꯁꯦ ꯂꯨꯅ ꯇꯧꯁꯤ ꯍꯥꯏꯖꯩꯁꯤꯅꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯖꯔꯔꯣꯏ ꯏꯃꯥꯗ ꯍꯣꯏ ꯁꯪꯀꯠꯂ ꯉꯥꯡꯕ ꯈꯣꯠꯄ ꯌꯥꯎꯋꯦ ꯑꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯁꯦꯡꯇꯣꯛꯁꯦ ꯏꯃꯥ ꯑꯩ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯥꯎꯔꯁꯨ ꯏꯃꯥ ꯑꯩꯗꯣ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯎꯅꯤꯡꯗꯅ ꯇꯧꯕꯅꯤ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯅꯨꯀꯣ ꯈꯣꯠꯀꯅꯨꯀꯣꯅ ꯑꯩ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯖꯩ ꯕꯕꯥ ꯍꯣꯏ ꯀꯩꯀꯩ ꯂꯣꯏ ꯅꯨꯡꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯌꯦꯡꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯑꯇꯣꯞꯄ ꯀꯔꯤ ꯁꯖꯦꯁꯟ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯄꯥꯟꯊꯣꯏꯕꯅ ꯈꯨꯔꯨꯝꯖꯔꯤ